ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯟꯂꯦꯟ ꯈꯨꯟ ꯀꯧꯕ ꯈꯨꯟ ꯑꯃꯗ ꯌꯥꯝꯅ ꯇꯟꯕ ꯒꯣꯔꯣꯕ ꯀꯧꯕ ꯃꯕꯨꯛ ꯃꯅꯥ ꯏꯆꯥꯎ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯟꯕꯒꯤ ꯋꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯈꯗꯥꯡꯁꯤ ꯑꯃꯨꯛꯇ ꯅꯣꯝꯕꯤꯔꯛꯎ ꯍꯥꯏꯕ ꯃꯤꯗꯥꯗꯨꯅꯤ꯫ मालेम असिदा ख्वाइदगी तन्बा नुपा हाइबदु माना ओइरमगनी हाइनरिबनी। अदुगा मागी असिगुम्बा मतौ असिदा मतम कुइनदगी वाजरक्लबी तोन्थोय। तोन्थोय नुपी अमगी मगुन चपचाना चेनबी गोरोबगी लोइनबीनी। अयुकी लूरबा नमिकी मसेक मंगांगुम निंगथीरबी माइथों कक्सेंग दौन सुबा नोंबा कल्लबा मतौ अखांग कनबी लैबाक लैगुम अमदी ईश्वरबु यामना कीना चचबी ओइना हिंगलमी। अदुबु मागी ख्वाइदगी चावबा अरुबा वाफमदी मागी नुपा असिनी। तनबदगी तल्लबा अतनबा गोरोबा हाइना खुन अदुदा खंगनरमी। तनबगी चांगदमनबा थौरम अमा पांथोकलगदी महाकना मकोक थोंगनी। मदुसु चांगदमनफम मदु फावबा माबु कनागुंबा अमना थांगदुना पुरबतदा यावगदौरिबनी। नत्रबदी चटपा तंदुना यावरिदौरिबा मीनी। नोंगालमदा यनखोंग अहानबा हेक ताबगा तोन्थोयदी फमुंगदगी फन चोंगथादुना मागी इमुंगी थबक हौजे। तुमलिबा मागी नुपाबु तुम्बा काइखिनी हाइबगुम थबक तौबदा मखोल अमता थोकहंदना तौगदौरिबनी। इमुंगी लमसित वाइसित लोइरमलगा तुरेलदा इरुजम लाउना लुथोकलुनी। मकोकता इसिंग चफु अमा पुदुना कायरक्लगा चा इसिंग अमु होटनगनी। अदुबु गोरोबदी अंगांग मचा अमगु गोरो गोरो नाखोक्तुना तुमली। मागी नाखोकपगी खोंजेलना नोंगसा अमा खुन अदुदा gara gara ngangduna changlakle khanduna koichin chenabasi yaudaba nate। अमुकना कदाइदगी ओकनो ओंथोकना सुलेपतना खोंगिदा हाइनबसु यावरिबनी। चाक लोइरक्लबा फावबदा हौगतबना तोन्थोय मपुरैबा अदुबु मसा नोंदुना नुपा नुपा से हौगलो आई लोकुंबा थेंखिनी हौगलो नसिनया इरुमाइ थजरुरो चाक लोइरे से हौगलो अस हाद तुमखिगे नातंगा आई तुमसित फाद्रियो अमता हौदोरखिनो ngakta हाइरमलगा अमु ममाइ लेथोक्तुना गोरो गोरोक नाखोख्रे। ममिंगा मतौगा चानबा नुपा हाइबदुनी तुम्बा फख्रबा। ngaiहाकी मतुंग अमुकसु थबक अतै तौरगा मपुरैबा अदुबु हौदोकपा चंगै। नुपा से हौगलोमी मथकी से थोइबी होइगा लोइन लबुक चपा हौनख्रे। आई थेंबा यारोय मेगी खुलंगने। गोरोबा हौगतपा तनमंदुना नुपिया नंगसि याम ngangi नंगी चाफम थोपदो चारगा आइगिदो खिल्लगा थनमु ओरे लै हौगलगा दुम चारग अमु हौदोरानुको तुमबंग खंगदे। चाकसे हाना चाथोपा नुंगाइति तौबने। चारिङैसिदा कोलिक थबक सिंगसे लोइसिलमगा चटके तौबने। नत्रदि होरेल हलकपदा अमु पुंग चाइ चाइरमनी ताहोइदिना तौबने। हाइरिबा वादोगा तादबा मखै चोइरोन ओइना केमता काइदे नंगना चक्कदबदो अदुम चलुको ग्यान तांग तुंगी वा मखा तारानुको आई तुमेगो हौदोरानु। gara gara nakhoktuna tumthaki amuksu upai leitaduna tonthoi labuk khulangi matam yaurakpana magi chafam thopa charaga mapuroibagi phajana thambiramlaga paraparap chakre। अयोकी खुलंग लोइरदुना नुसा यक्लाबु मरक अदुदा तोन्थोय वान हलकली। मयुम यौरकपदा मागी नुपादु मबुक अनोइबदु गोरो गोरो खोलदुना मया अरैबा मखै लाउना कादुना हकाम चंचंदुना हौगलकली। मागी नुपी उबदा अैगी नुपी नुंगसिबिए तु अै हौगले असुमना यामना माइ पाकपा थबक अमा तौरगा थोरकपगु मागी नुपीदा नोफेट तौदुना हाइरे। तोन्थोय सोकथरबा मिसना अनिना येंगलक्तुना नुपा हौजिकसे नमित युंगलबने। ए असेंबगिरो मतमसि हौखिबो करिमता खंगौदे अैना खरा फजना पोथागे हाइदना पोथारिङैदा असुमना पुंबा मखै तुमलुरगा मचिन मया इरुमाइथा फजना लुजबोय लुजदबोय तौदुना चापुक थन्ना जासिलगा मखोइगी सोरok मपानदा हौरिबा हाइनौ पाम्बी अदोगी मखोंदा अमु मखोंग मखुत तिंथोक्तुना हंगसित नांगदुना लेथोख्रे। मया मसिदा हौरिबा हाइनौ पाम्बी असिगी मरमदा समलपु वाफम खरा हाइजगे। हाइनौ पाम्बी असि गोरोबगी ख्वाइदगी चानजबा मरुपनी। मागी थबक सुफम मागी सिंहासन असिना चिंबा पुंगनमक ओइरमी। नोंग हेक nganbadagi numit ama taba phawba गोरोबा
ꯎꯈꯥ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯐꯝꯅꯤ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯎꯈꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯎꯁꯥ ꯃꯆꯥ ꯑꯃ ꯊꯥꯡꯒꯠꯂꯒ ꯃꯌꯥ ꯌꯥꯊꯤ ꯀꯣꯠꯄ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯎꯈꯥ ꯑꯗꯨꯗ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯂꯤꯕ ꯀꯛꯆꯤꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗꯅ ꯂꯣꯡꯈ꯭ꯔꯥꯛꯂꯣꯡꯅ ꯍꯤꯞꯇꯨꯅ ꯁꯪꯕꯥꯟꯅꯔꯕ ꯂꯨꯅ ꯂꯪꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯁ꯭ꯋꯔꯒꯗꯒꯤ ꯁꯦꯜ ꯇꯥꯔꯛꯄ ꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯤꯂꯥꯗꯤ ꯒꯣꯔꯣꯕꯒꯤ ꯃꯇꯥꯎ ꯀꯥꯡꯕꯨꯗꯨꯒ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯄꯨꯟꯕ ꯃꯇꯝꯁꯤꯗꯅꯤ ꯃꯥꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯨꯝ ꯒꯣꯔꯣꯕꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯒꯣꯔꯣꯕꯗꯒꯤ ꯏꯇꯥ ꯇꯥꯗꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯇꯧꯅꯩ ꯃꯅꯤꯊꯣꯏꯅ ꯏꯇꯥ ꯑꯣꯏꯗꯤꯀꯣ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯂꯥꯏꯒꯅꯦ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯊꯥꯗꯔꯛꯄ ꯍꯥꯏꯅ ꯌꯥꯅꯕ ꯈꯨꯠꯌꯦꯛ ꯄꯤꯅꯗꯧꯒꯤ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯍꯥꯟ ꯃꯪꯗ ꯂꯩꯌꯥꯝ ꯀꯨꯝꯊꯔꯛꯂꯒ ꯃꯁꯤꯒꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯉꯥꯏꯌꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯒꯤꯗꯤ 이콧ꯁꯤꯗ ꯁꯦꯜ ꯁꯨꯡꯋꯥꯠ ꯍꯦꯛ ꯋꯥꯠꯂꯔꯣꯏ ꯀꯩꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯇꯥꯎ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤꯅꯦꯕꯀꯣ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯗꯦꯕ ꯈ꯭ꯋꯥꯡꯒ ꯌꯥꯡꯂꯦꯟꯒ ꯑꯅꯤꯁꯦ ꯄꯥꯔꯒ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯌꯣ ꯂꯥꯎꯋꯦ ꯃꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯐꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯆꯥꯛꯁꯦ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯄꯦꯟꯅ ꯇꯨꯝꯕ ꯃꯗꯨꯗ ꯆꯤꯛꯄ ꯅꯥꯕ ꯐꯗꯣꯏꯅꯤ ꯊꯕꯛ ꯀꯩꯒ ꯌꯥꯝ ꯆꯥꯟꯅꯖꯗꯦꯕ ꯃꯇꯥꯎ ꯇꯣꯂꯝꯃꯨ ꯀꯧꯕ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ ꯅꯣꯏꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯑꯃ ꯌꯥꯎꯅꯔꯤꯌꯦ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯁꯦ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯊꯕꯛ ꯐꯧꯋꯣ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯊꯕꯛ ꯍꯥꯏꯕ ꯃꯈꯩ ꯆꯥꯎꯔꯒ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯧꯊꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯇꯕꯨ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯅꯤꯡꯉꯥꯏ ꯈꯥꯛꯍꯧꯗꯕꯒꯤ ꯊꯕꯛ ꯂꯩꯇꯕꯒꯤ ꯊꯕꯛ ꯉꯥꯏꯔꯤꯕꯅꯤ ꯀꯨꯃꯥꯔꯅ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯏꯇꯥꯎꯅ ꯊꯕꯛ ꯁꯨꯕꯁꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯗ ꯑꯄꯪ ꯕꯨꯗꯨ ꯁꯥ ꯑꯩꯗꯤ ꯊꯕꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ ꯁꯦ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤ ꯎꯔꯦꯗꯅ ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯦꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯜ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯁꯨꯅꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯄꯥꯡꯒꯜꯁꯦ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦ ꯎꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯎꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯨꯞꯁꯤꯡ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯖꯕ ꯈꯗꯥꯡ ꯊꯥꯗꯗꯨꯅ ꯃꯇꯝ ꯂꯦꯟꯅꯔꯝꯃꯤ ꯇꯣꯂꯝꯃꯨꯅ ꯒꯣꯔꯣꯕꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯒ ꯏꯇꯥꯎꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯃꯇꯥꯎ ꯑꯩꯗꯤ ꯂꯥꯏꯅ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯀꯟꯅ ꯉꯥꯏꯔꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯀꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯊꯥꯗꯔꯛꯇ꯭ꯔꯤ ꯀꯨꯏꯔꯔꯣꯏ ꯊꯥꯗꯔꯛꯄ ꯍꯧꯔꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯅ ꯏꯇꯥꯎꯁꯤꯡꯒꯤ ꯇꯧꯊꯔꯛꯄꯗꯣ ꯅꯨꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯧ ꯍꯥꯏꯔꯤꯕ ꯒꯣꯔꯣꯕꯒꯤ ꯃꯇꯥꯎꯁꯤꯡꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯀꯣꯛ ꯊꯥꯗꯗꯨꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯅꯨꯡꯉꯥꯏꯔꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯌꯨꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯏꯃꯨꯡꯕꯨ ꯄꯨꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯅꯔꯤ ꯑꯗꯨ ꯄꯨꯝꯕꯗꯨ ꯒꯣꯔꯣꯕꯒꯤ ꯃꯇꯥꯎ ꯀꯇꯟꯁꯤꯡꯗꯨꯅ ꯑꯃꯠꯇ ꯍꯟꯅ ꯎꯕꯤꯔꯝꯗꯦ ꯃꯀꯣꯛꯁꯤꯡꯅ ꯒꯣꯔꯣꯕꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯅꯔꯛꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯍꯩ ꯃꯌꯨꯝ ꯆꯪꯅꯈꯤ ꯀꯨꯃꯥꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯜꯂꯤꯀꯥꯗ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯤꯔꯣꯅꯦ ꯃꯜꯂꯤꯀꯥ ꯁꯥꯎꯅ ꯀꯞꯅꯤꯡꯅ ꯈꯨꯝꯃꯛꯏ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ ꯑꯁꯨꯛ ꯋꯥꯅ ꯄꯥꯠꯇꯒꯤ ꯊꯔꯣꯏ ꯀꯧꯇꯥ ꯈꯔꯒ ꯂꯣꯛꯂꯩ ꯀꯣꯝꯄ꯭ꯔꯦꯛ ꯈꯔꯒ ꯈꯣꯜꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯅꯪꯅꯕ ꯑꯃꯨꯛ ꯀꯩꯊꯦꯜ ꯀꯥꯔꯨꯗꯨꯅ ꯌꯣꯜꯂꯨꯕ ꯑꯗꯨꯒ ꯑꯐꯪꯕ ꯁꯦꯜ ꯈꯔꯗꯨꯅ ꯆꯔꯥ ꯅꯨꯡꯒꯥꯡꯅꯅꯕ ꯍꯥꯏꯗꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯁꯤꯕꯨ ꯅꯨꯄꯤ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯪꯕꯤꯗꯕ ꯃꯁꯤꯗꯕꯨ ꯏꯃꯨꯡꯁꯤ ꯌꯨꯝ ꯑꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯄꯥꯟꯕ ꯉꯝꯗꯣꯏꯅꯣ ꯑꯁꯨꯛ ꯋꯥꯅ ꯁꯨꯝ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯅꯨꯄꯤ ꯅꯪꯁꯨ ꯊꯃꯣꯏ ꯀꯟꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯤ ꯅꯥꯗꯅ ꯁꯔꯨ ꯁꯌꯥꯡ ꯈ꯭ꯋꯥꯡꯁꯤ ꯑꯌꯣ ꯂꯥꯎꯕꯁꯤꯗ ꯁꯨꯕ ꯆꯠꯄ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯍꯦꯛ ꯅꯥꯕ ꯐꯕꯒꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒꯅꯦ ꯑꯩꯅ ꯄꯤꯖꯗꯣꯏꯅꯤ ꯔꯥꯅꯤꯗꯧꯅ ꯊꯝꯕꯤꯗꯣꯏꯅꯦꯕ ꯑꯣ ꯌꯥꯔꯦ ꯃꯜꯂꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅꯒ ꯊꯦꯝꯕꯗ ꯆꯪꯒꯗꯕ ꯃꯜꯂꯤꯀꯥꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯅꯥꯕ ꯆꯥꯛ ꯄꯨꯈꯝ ꯆꯥꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯄꯨꯡ ꯐꯝꯕꯁꯤꯕꯨ ꯑꯅꯥꯕ ꯃꯤ ꯑꯃꯒꯤ ꯆꯠꯂꯣ ꯑꯩꯁꯨ ꯐꯅꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕꯅꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯜꯂꯤꯀꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯂꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯒꯣꯔꯣꯕ ꯃꯕꯨꯛ ꯑꯆꯧꯕꯗꯨ ꯍꯣꯠꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯉꯥꯅꯦ ꯉꯁꯤꯗꯤ ꯄꯥꯠꯇ ꯏꯟ ꯈꯣꯜꯂꯨꯏ ꯑꯗꯨꯗ ꯃꯨꯒꯥ ꯉꯥ ꯐꯖꯕ ꯈꯔ ꯌꯥꯎꯔꯛꯏ
ꯃꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯈꯥꯏꯔꯛꯂꯒꯦ ꯃꯗꯨ ꯇꯥꯕꯗ ꯒꯣꯔꯣꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯔꯥꯎꯅ ꯃꯥꯒꯤ ꯆꯥꯛꯆꯥ ꯐꯥꯟꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯩ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯔꯥꯎꯕꯣꯏ ꯆꯥꯅꯤꯡꯕꯣꯏ ꯉꯥꯏꯉꯝꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏ ꯑꯩꯁꯦ ꯃꯇꯝꯗꯤ ꯐꯖꯅ ꯈꯪꯕ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯗꯤ ꯈꯪꯕꯖꯥꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤꯁꯦ ꯈꯤꯇꯪ ꯆꯥꯎꯕ ꯉꯥ ꯃꯔꯨꯒ ꯏꯌꯥꯎ ꯌꯥꯎꯗꯕꯗꯣ ꯑꯗꯨꯗꯪꯒ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯇꯣꯟꯊꯣꯏꯁꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯨꯔꯕꯖꯥꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯃꯣꯏ ꯃꯄꯥ ꯊꯣꯡꯂꯤꯕꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨ ꯅꯣꯝꯕꯕꯨ ꯏꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯏꯇꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯏꯃꯨꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯣꯡꯃꯇ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯕꯕꯨ ꯅꯪꯒ ꯃꯥꯟꯅꯕ ꯅꯇꯥꯎ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯃꯌꯥꯝꯗꯨꯒ ꯄꯥꯔꯒ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯅꯗꯨꯅ ꯂꯩꯊꯣꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯈꯟꯅ ꯅꯩꯅꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯔꯝꯅ ꯁꯦꯜ ꯂꯥꯏꯅ ꯇꯥꯟꯒꯅꯤ ꯀꯔꯝꯅ ꯁꯦꯜ ꯄꯥꯏꯒꯅꯤ ꯍꯥꯏꯗꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯤꯕꯅꯤꯅꯦ ꯑꯣꯏꯔꯝꯅꯤ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒꯅ ꯎꯆꯦꯛ ꯃꯁꯤꯡ ꯊꯤꯕ ꯃꯈꯥꯗ ꯌꯦꯡꯊꯔꯛꯂꯒꯅ ꯀꯛꯆꯦꯡ ꯃꯁꯤꯡ ꯊꯤꯗꯨꯅ ꯁꯦꯜ ꯀꯔꯝ ꯍꯥꯏꯅ ꯇꯥꯟꯒꯅꯤ ꯈꯟꯅꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯀꯣ ꯑꯩ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤ ꯀꯌꯥꯗꯣ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯅꯪꯕꯨ ꯑꯗꯨꯛ ꯊꯥꯖꯅ ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕ ꯒꯣꯔꯣꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯑꯩꯕꯨ ꯄꯤꯖꯗꯧꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯏ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯑꯩꯒꯤ ꯁꯅꯥ ꯑꯆꯧ ꯑꯆꯧꯕ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯀꯌꯥ ꯑꯃ ꯁꯥꯕꯤꯒꯅꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯜꯂꯣꯏꯕꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯆꯧꯕ ꯐꯖꯕꯕꯨ ꯁꯥꯕꯤꯅꯤ ꯐꯤꯔꯣꯜ ꯐꯖꯕ ꯀꯌꯥ ꯂꯩꯕꯤꯅꯤ ꯑꯩꯕꯨ ꯁꯨꯛꯋꯥ ꯋꯥꯍꯜꯂꯣꯏꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯒꯤ ꯏꯀꯣꯛꯊꯛꯁꯤꯗ ꯂꯣꯏꯅ ꯍꯩꯊꯕ ꯑꯩꯁꯦ ꯃꯪꯈ꯭ꯔꯕꯖꯥꯅꯤꯀꯣ ꯁꯨꯅꯤꯡꯗꯕ ꯅꯪꯒꯤ ꯂꯥꯡꯗ ꯂꯥꯏꯅ ꯊꯣꯛꯈꯤꯗ ꯑꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯃꯁꯤꯒꯤ ꯒꯣꯔꯣꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯆꯤꯟꯅ ꯍꯦꯜꯂꯤ ꯃꯈꯨꯠꯇꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯖꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯅꯤ ꯊꯥꯖꯔꯕꯅꯤ ꯍꯥꯏꯗꯅ ꯃꯤꯠꯅ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯋꯥ ꯂꯧꯗꯕꯤ ꯅꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯅ ꯑꯃꯨꯛ ꯃꯤꯠꯅ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯗ ꯁꯣꯔ ꯍꯣꯟꯕ ꯁꯪꯗꯕ ꯃꯈꯩ ꯏꯆꯥꯒꯤ ꯏꯋꯥꯒꯤ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯒꯤ ꯑꯇꯟꯕ ꯑꯁꯦꯡꯕ ꯅꯁꯛꯇꯣ ꯂꯨꯍꯣꯡꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯎꯠꯊꯣꯔꯛꯄ ꯅꯈꯨꯠ ꯆꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯇꯥꯁꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯈꯣꯏ ꯅꯨꯄꯥ ꯅꯈꯣꯏ ꯆꯣꯞꯇꯨꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯁꯤꯗꯕꯨ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅꯤ ꯍꯦꯟꯅ ꯁꯤꯡꯕ ꯋꯥꯈꯜ ꯂꯩꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯕ ꯑꯩ ꯉꯁꯤꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨꯀꯣꯅ ꯍꯥꯏꯔꯝꯂꯒ ꯒꯣꯔꯣꯕꯒꯤ ꯆꯥꯛꯇꯨ ꯐꯠ ꯊꯤꯗꯣꯛꯂꯝꯃꯒ ꯁꯦ ꯆꯥꯔꯣ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯅꯪꯕꯨ ꯁꯥꯎꯈꯤꯅꯣꯃꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯁꯨꯁꯤꯒꯦ ꯀꯔꯝꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤꯅꯦ ꯇꯔꯥꯏꯅ ꯐꯝꯂꯨꯕ ꯅꯠꯇꯦꯅꯦ ꯑꯣ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯂꯒ ꯉꯥꯏꯕꯅꯗꯤ ꯑꯣꯏꯔꯣꯏꯌꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ ꯃꯁꯤ ꯌꯥꯎꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯀꯣꯛꯀꯅꯤꯌꯦ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯆꯥ ꯃꯁꯨꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯇꯧꯅꯤꯡꯂꯤꯁꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯨꯟꯅ ꯋꯥꯈꯜ ꯊꯥꯗꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤꯅꯦ ꯍꯩꯅꯧꯅ ꯃꯨꯜꯂꯒ ꯀꯦꯜꯂꯛꯄ ꯉꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯨꯄꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯈꯪꯄꯣꯟꯇꯦꯅꯦ ꯅꯪꯅ ꯂꯥꯝꯕ ꯐꯪꯕ ꯋꯥꯈꯜ ꯅꯠꯇꯦꯅꯦ ꯑꯣ ꯑꯗꯨꯗꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯏꯕꯥꯅꯤ ꯀꯪꯁꯤ ꯁꯤꯃꯤꯟꯅꯔꯒ ꯏꯆꯥꯁꯤꯡꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯅꯨꯄꯤ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯀꯔꯝꯅ ꯁꯦꯜ ꯄꯥꯏꯒꯅꯤ ꯈꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯒ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯕ ꯉꯝꯄꯣꯟꯇꯦ ꯏꯆꯥꯁꯤꯡ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯧꯗꯣꯛꯂꯒꯅꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯄꯤꯖꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯆꯥꯁꯤꯡꯕꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯨꯅ ꯇꯨꯃꯤꯟꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯤ ꯇꯣꯟꯊꯣꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯨꯕ ꯅꯥꯄꯤ ꯄꯦꯡꯕ ꯌꯥꯎꯕ ꯊꯣꯔꯛꯂꯤ ꯃꯥꯕꯨ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯦ ꯃꯟꯗꯣꯜꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯁꯣꯟꯅꯩ ꯏꯃꯥꯗꯣꯟ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯂꯥꯛꯂꯤꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯟꯊꯣꯏꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥ ꯑꯅꯤꯅꯦ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯈ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯗꯀꯣ ꯀꯗꯥꯏꯗꯒꯤ ꯂꯣꯏꯗꯅꯤ ꯃꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯌꯨꯝꯁꯤ ꯄꯨꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯋꯥ ꯀꯇꯟꯁꯦ ꯌꯦꯡꯉꯨꯗꯅ ꯃꯥ ꯎꯕꯗ ꯑꯩꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯁꯤꯒꯨꯝꯕ ꯀꯇꯟ ꯂꯥꯏ ꯆꯨꯕ ꯑꯃꯗ ꯇꯥꯔꯨꯔꯕꯗꯤ ꯍꯥꯏꯗꯅ ꯏꯆꯥꯒ ꯊꯥꯖꯒꯗꯕ ꯀꯤꯖꯔꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯕ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯈꯥꯡꯂꯤꯕꯅꯤꯅꯦ
ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯇꯣꯟꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯣꯟꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯦ, ꯄꯨꯛꯀꯤ ꯂꯥꯟ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯨꯕ ꯌꯥꯎꯔꯨꯒꯦꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯏꯃꯥꯗꯣꯟꯅ, ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯌꯨ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ, ꯅꯋꯥꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯅꯪꯅꯒ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯆꯥ ꯀꯃꯥꯏ ꯁꯦꯝꯅꯤ? ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ, ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯤ ꯅꯉꯣꯟꯗ ꯐꯨ ꯆꯩꯕ ꯇꯧꯗꯕꯅꯤꯅ ꯋꯥꯈꯜ ꯇꯥꯖꯔꯛꯈꯤꯅꯤꯗ꯫ ꯏꯁꯣꯔꯅꯅꯦ ꯂꯣꯏꯅ ꯈꯪꯕ ꯄꯣꯠꯅꯤ, ꯃꯥꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ, ꯋꯥꯔꯨꯅꯨ꯫ ꯍꯣꯏ ꯏꯃꯥꯗꯣꯟ, ꯑꯩꯁꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯣ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯅꯤꯗꯤ ꯈꯪꯗꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯊꯦꯡꯂꯅꯤ, ꯆꯠꯆꯔꯨꯔꯣ ꯆꯠꯆꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥꯗꯣꯟ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯤ, ꯊꯕꯛ ꯁꯨꯕ ꯌꯥꯕ ꯃꯈꯩ ꯁꯨꯗꯨꯅ ꯊꯨꯃꯣꯛ ꯑꯃꯗ ꯃꯥꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯤꯔꯛꯄꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯣꯔꯣꯕꯒꯤ ꯀꯥꯡꯕꯨꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯣꯔꯣꯕ ꯃꯥꯒꯤ ꯅꯨꯄꯤ ꯎꯕꯗ, ꯏꯕꯦꯝꯃ, ꯊꯃꯣꯏ ꯑꯩꯒꯤ ꯔꯥꯅꯤꯌꯣ, ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯅꯁꯨ ꯂꯥꯛꯂꯦꯗ꯫ ꯌꯨꯝ ꯆꯪꯉꯒ ꯄꯣꯊꯥꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯃꯌꯥꯝꯁꯦ ꯑꯩꯒꯤꯗ ꯆꯥꯛ ꯄꯤꯖꯗꯧꯅꯤ, ꯑꯗꯨꯅ ꯅꯪ ꯈꯔ ꯉꯟꯅ ꯁꯤꯜꯂꯥꯡ ꯇꯧꯕ ꯍꯧꯔꯨꯔꯣꯀꯣ꯫ ꯇꯣꯟꯊꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯌꯦꯟꯁꯥꯡꯗꯨ ꯊꯥꯡꯊꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯒꯣꯔꯣꯕꯗ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ, ꯀꯔꯤꯕ? ꯆꯥꯛ ꯊꯣꯡꯉꯛꯑꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯋꯥ ꯑꯔꯨꯕ ꯀꯌా ꯇꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯦ, ꯆꯥꯛꯁꯨ ꯂꯥꯡꯕꯅ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯑꯍꯥꯎꯕ, ꯉꯥ ꯊꯥꯡꯖꯤ ꯃꯇꯨꯝ ꯊꯥꯛꯄ ꯑꯃꯇ ꯍꯥꯎꯅ ꯊꯣꯡꯉꯨꯍꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯌꯦꯟꯁꯥꯡ ꯄꯨꯔꯛꯂꯤꯕꯗꯨꯗ ꯀꯣꯕꯤ ꯐꯨꯟꯗꯨ ꯌꯥꯎꯔꯕꯗꯤꯅꯦ, ꯃꯗꯨꯃꯒ ꯑꯂꯨ ꯑꯅꯧꯕꯗꯨ ꯈꯔ ꯊꯥꯛꯂꯒ ꯀꯣꯕꯤ ꯁꯥꯛ ꯑꯍꯥꯎꯕ ꯑꯃꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃꯒ ꯁꯦꯝꯃꯨ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯁꯦ ꯃꯕꯨꯛ ꯄꯦꯟꯅ ꯑꯃꯨꯛꯇ ꯄꯤꯖꯈꯤꯒꯦ꯫ ꯒꯣꯔꯣꯕꯒꯤ ꯃꯇꯥꯎ ꯇꯣꯂꯝꯃꯨ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯏꯕꯦꯝꯃ ꯇꯣꯟꯊꯣꯏꯒꯤ ꯈꯨꯠ ꯌꯦꯡꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯈꯨꯟꯁꯤꯗ ꯏꯕꯦꯝꯃꯃꯨꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕ ꯌꯥꯎꯗꯦ, ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯅꯩ, ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯁꯨ ꯌꯥꯏ ꯌꯦꯡꯈꯤꯁꯤ ꯍꯥꯏꯅꯔꯛꯂꯤ꯫ ꯇꯣꯟꯊꯣꯏ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯒꯣꯔꯣꯕꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯣ ꯅꯈꯣꯏꯒꯤ ꯑꯣꯏꯔꯗꯤꯅꯦ ꯃꯤꯋꯥ ꯆꯔꯥ ꯑꯃꯒ ꯁꯨꯅꯤꯡꯗꯕ ꯃꯊꯦꯜ ꯑꯃꯒ ꯊꯣꯡꯕꯤꯗꯧꯕ ꯉꯥꯏꯔꯦ, ꯑꯇꯩꯗꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯗꯒꯤ ꯀꯣꯛ ꯍꯥꯠꯄ ꯁꯪꯗꯕ ꯃꯈꯩ ꯁꯨꯅꯣꯝꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ, ꯃꯗꯨꯒꯤ ꯃꯇꯥꯏꯗ ꯅꯪꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯖꯒꯥꯗꯨꯁꯨ ꯑꯩꯅ ꯇꯥꯁꯤꯜꯂꯝꯂꯤꯕ, ꯅꯪꯅ ꯊꯛꯂꯤꯕ ꯏꯁꯤꯡꯗꯨꯁꯨ ꯑꯩꯅ ꯁꯣꯛꯂꯨꯔꯒ ꯅꯪꯅ ꯊꯛꯂꯤꯕ, ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟꯗꯨꯁꯨ ꯆꯦꯡ ꯀꯣꯟꯅꯗꯕꯗꯒꯤ ꯑꯩꯅ ꯃꯈꯥ ꯊꯪꯒꯤ ꯏꯆꯦ ꯃꯦꯝꯆꯥꯗꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯁꯥꯡꯁꯦ ꯌꯣꯜꯂꯨꯔꯒ ꯍꯥꯏꯅ ꯄꯨꯔꯒ ꯊꯣꯡꯂꯒ ꯅꯈꯣꯏꯒꯤ ꯅꯕꯨꯛ ꯊꯟꯅꯕ ꯄꯤꯖꯔꯝꯂꯤꯕ, ꯃꯗꯨ ꯂꯣꯏꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯁꯥꯗ ꯏꯁꯥꯁꯦ ꯀꯥꯊꯦꯛꯄ ꯃꯈꯩ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯨꯕ ꯌꯥꯔꯨꯔꯤꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯅ ꯀꯝꯗꯧꯒꯅꯤ ꯍꯥꯏꯅ ꯋꯥꯅ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤꯁꯨ ꯌꯥꯎꯅ ꯆꯥꯛ ꯍꯥꯞꯄꯨ, ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯨꯕꯨ ꯁꯥꯒꯤ ꯀꯣꯛꯂꯣ? ꯁꯥꯗ ꯐꯥꯎ ꯃꯇꯨ ꯃꯆꯥ ꯄꯤꯖꯒꯅꯤ ꯈꯪꯉꯦ, ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄꯁꯤꯗ ꯃꯌꯥꯝꯗꯨ ꯏꯀꯥꯏꯔꯞ ꯇꯧꯏ, ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯎꯆꯦꯛ ꯐꯥꯎꯕ ꯈꯣꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯇꯨꯃꯤꯟꯅ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯇꯣꯂꯝꯃꯨꯅ, ꯏꯇꯥꯎꯈꯣꯏ ꯃꯌꯥꯝ ꯐꯝꯕꯤꯍꯧꯈꯣ, ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ꯫ ꯃꯅꯤꯊꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯇꯥꯎ ꯑꯩꯁꯨ ꯏꯀꯥꯎ ꯀꯥꯎꯋꯦ, ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯣ ꯅꯥꯔꯒ ꯂꯩꯍꯧꯕꯅꯤ, ꯑꯃꯥꯏꯕ ꯑꯃꯇ ꯀꯧꯕꯤꯔꯨꯈꯤꯒꯦ꯫ ꯀꯨꯃꯥꯔꯁꯨ, ꯑꯩꯁꯨ ꯏꯀꯥꯎ ꯀꯥꯎꯏꯅꯦ, ꯑꯩꯒꯤ ꯄꯣꯠ ꯑꯃ ꯉꯁꯥꯏ ꯃꯊꯛ ꯀꯥꯔꯨꯕꯗ ꯀꯥꯎꯗꯨꯅ ꯊꯅꯝꯃꯦ, ꯑꯩ ꯑꯃꯨꯛꯇ ꯂꯧꯍꯧꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯃꯥꯅ ꯊꯣꯛꯄ ꯋꯥ ꯑꯃꯃꯝ ꯍꯥꯏꯖꯤꯜꯂꯝꯃꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯖꯒꯥꯗꯨ ꯎꯐꯨꯟ ꯕ꯭ꯔꯣꯡ ꯀꯥꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯅ ꯆꯦꯟꯅꯈꯤꯕꯒꯤ꯫ ꯒꯣꯔꯣꯕꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯦ, ꯅꯣꯡꯃꯇ ꯃꯤꯃꯥꯡ ꯊꯣꯛꯅ ꯑꯁꯨꯝꯅ ꯉꯥꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ, ꯅꯨꯄꯤ ꯀꯧꯔꯛꯀꯅꯨ, ꯌꯨꯝꯁꯦ ꯏꯊꯟꯇꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯋꯥꯔꯦ, ꯒꯙꯥꯗꯧꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯕ, ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯥꯗꯨꯅ ꯐꯝꯃꯒ ꯂꯩꯊꯣꯛꯄ, ꯃꯤꯃꯥꯡꯗ ꯏꯃꯥ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯋꯥꯔꯦ, ꯍꯛꯆꯥꯡꯁꯦ ꯇꯦꯛꯊ ꯀꯥꯏꯊꯔꯛꯂꯦ꯫ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ? ꯌꯦꯡꯉꯣ ꯑꯩꯁꯦ ꯑꯩꯒꯤ ꯆꯍꯤꯅ 30 ꯈꯛꯇꯪ, ꯑꯗꯨꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯈꯨꯏꯊꯔꯕ ꯍꯛꯆꯥꯡꯁꯤꯗꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯑꯍꯜ ꯑꯃꯒꯨꯝ ꯑꯣꯏꯔꯦ ꯑꯩꯅ ꯁꯣꯝꯗ ꯁꯤꯒꯗꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯆꯥꯕꯒ ꯇꯨꯝꯕꯒꯗ ꯅꯁꯥꯗꯣ ꯅꯣꯏꯃꯟꯗꯅ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯅ ꯉꯥꯡꯊꯔꯛꯄ ꯃꯌꯥꯝ ꯑꯁꯤꯗ ꯒꯣꯔꯣꯕ ꯈꯨꯝꯐꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯟꯊꯣꯏꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ
mayum changkhre goroba su magi nupigi matung inaduna mayum tamna tapna changli Panthoi macha sing kausili imagi athoiba imagi chawren law kai haige ima ngasi di cheng leite namidang chak amata thonglaroi ngasai ayuki ariba chak insang khare se charaga tumna batawro macha sing adu su hoi ima haiduna ariba khare du chaduna tumna khre Panthoi su namidang adu machak thongdre goroba su sak lamna karimata haiba ngamdana phamungka aduna tumthana batawi handakti goroba mapunsigi ahanba oina ikairap tawba ama phawba hori adubu maril tanba migi hidak leite haibaduni tumamdai goroba wakhal tawda mathanta soli aisha wakhal khanjan malaba haibaduni kaidawruni hayeng nongalaga maraina phajaramgani nupidi amuk sumaina tawi habani tum thoke de asumna kari suna chombida tum thakre hainabale atanba midi polang segai bagumbani maramdi aina pot namduna hapchina ba khotnari makhai ahoba aduda likthoktuna takhigani phana yamna nangna semdokna ba khotnarabasu kanaroi haibani nongali Panthoi magi nomagi tafum thopa tawre aduga ayuki kaithel karunaba ngarang mana purapa yinsang napi singdu magi lubak aduda hapchinduna kaithel chatke thorakle nupa tari bro hawgalo nongsu thamatam sunakle yumthaki horiba mayamse amukta mensinsi aina nahan chingda singchanba kabada yumkupnaba I kharasu yalaktuna leirabane amukta kupsinsi hawgalaga wasat keido langsan bahuram aisu kaithel halaklaga yaurage tabro tari bro goroba su tumna mangoi hawe hoi asumna khumlaklami asumna Panthoi na kaithel ka khringai gorobadi pumba makhai tumduna leithui Panthoi na kaithel halaklaba phawba su kamba makhai tumlambadu ubada Panthoi di sauningbana loikhre chak thongna ngangba hori thabakse khara da hobiramu haibabu hawjik phawba su kamba makhai tumduna leiba ita hinau manadana yumse kamdongna pandoinu nongse amuk taba hawraklani ayuba mayamse araiba kon makhai puthonglaga pukcho makhai imong thanna yanaba ahing tumdana aina hotna dawriba aduga mana nong chotaba kasillamada minna changsilaga tumkhini isa singsiga wahawbadi ai thanda wahawgani magi nupabu amukasu chakhumdagi lauduna kawi taribro nupa taribro taye ngasaidagi aina nganglisidi samu mathun pena khongba haibadunine kayam kuina khidawribano ngasidi thabak chalaroi yomse amukta semina se hairibasibu somda natrabo sandaro oktaro sa yen nganu da lawba haibaga chamanaye asumna sauna ngang duna chaktu thongi adu lemjarambi ingjarambi Panthoi yenglu bada pendabana henkhibana ngasidi chinganbi haibada oirakle o aina hairisibu tambiri bro lenkhat piraklo tai minangbo aisi na pangde me tamna haibado aibu na poma mi dongna kan ngangi du kari no me hare ngasai tawriba hairiba singse aina loina asoiba aranba taraba aina yumse amukta semjinse haibasibu aibu yamna lalabra haibanida goroba su phamongdagi masi ama phawba lengdana khumlei khange aina loina tawdoriba ngaktani adubu ngasidi isase ison soli hayeng khara kankhalaga ai loina tawgeko yaridana kari maramki songadoribano nungtigi chak bukham charaga tumaga hainau makhongda phambagi soli oiniye ngasidagi namai kharani chara helasi adu oiradi khara kalakpasu ye korino da nupiya nangi da taba yaba wan laktre chak chara helaga karam haina kankhalaktoino o chak bora chabada solabanina chara helaga kankhalapar yengsi haibagi wane sibu kari kaige aina hairi sibu lanbro ha lanbra haibanida laikai gi nanaw makhaina su nangonda dum haina tro isau yumse semjil hawdradi tu khrani makhoi si yawbi ge haina phawba haibiraba natro aduga nangna kataloiduna leiba semadong hayeng di soidina semadong hayeng karamba hayeng nungai ga dawri ba hayeng sibo hayeng kaya masing thigam da hawkhre nong suraklani angang singsina ayeng bada tumbagi amuk na ba hawrani narakle hanna yengbiroi aitane waga dawri base adum haina hayeng haiduna adum numituma su hawkhre mathangi namitni sudabadi yadabanina migi inkhol suwa amuk Panthoi selami wakhal nungaitana sakhraba nungsa maraktuda mamai lukthana humang pop taba makai yensang napi singna dogi makhongdo asum somlingai inkhol adogi masi amadagi phi angawba ngakta setpi miyai chalabi napi ama
ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ ꯃꯃꯤꯠ ꯃꯅꯥ ꯐꯤꯔꯤ ꯐꯤꯔꯤ ꯂꯪꯉꯤ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯤ ꯑꯃꯒꯨꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯇꯧꯅꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯏꯪꯅ ꯅꯤꯡꯊꯤꯖꯩ ꯃꯍꯥꯛ ꯎꯕꯗ ꯇꯣꯟꯊꯣꯏ ꯃꯅꯥꯛ ꯆꯪꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯥꯡꯒꯣꯜꯂꯣꯏꯌꯨ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯣꯟꯊꯣꯏ ꯃꯃꯥꯏꯗꯨ ꯃꯛꯁꯤꯜꯂꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯏꯃꯥ ꯄꯣꯊꯥꯍꯧꯔꯤ ꯑꯃꯥꯏꯕꯤꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯄꯣꯊꯥꯍꯧꯔꯤ ꯍꯥꯏꯕ ꯃꯥꯕꯨ ꯅꯥꯔꯤꯕ꯭ꯔꯥ ꯅꯥꯗꯦꯗ ꯏꯃꯥ ꯃꯥꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯏꯁ ꯂꯣꯏꯔꯦꯗꯅ ꯅꯨꯄꯥ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯨꯄꯤ ꯅꯪꯕꯨꯅ ꯏꯃꯨꯡ ꯄꯨꯍꯜꯂꯤꯕ ꯃꯗꯨ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯃꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯎꯕꯤꯕ ꯑꯗꯨꯗ ꯈꯥꯡꯕ ꯌꯥꯗꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯇꯝꯖꯩ ꯌꯨꯝ ꯑꯀꯥꯏꯕ ꯑꯍꯣꯕ ꯑꯗꯨꯗ ꯂꯩꯕꯒꯤ ꯑꯋꯥꯕ ꯃꯥꯅ ꯅꯥꯔꯕ ꯃꯇꯝꯗ ꯍꯟꯅ ꯌꯦꯡꯕꯤꯗ ꯆꯈꯨꯝꯃꯩ ꯃꯨꯠꯄ ꯀꯌꯥ ꯀꯔꯝꯅ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯂꯒ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯊꯣꯛꯄ ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯀꯌꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯂꯩꯖꯩ ꯃꯥꯒꯤ ꯃꯄꯤꯗꯣ ꯌꯥꯝꯅ ꯁꯤꯟꯊꯈꯤꯕꯅ ꯃꯄꯤ ꯂꯦꯝꯂꯝꯂꯔꯣꯏ ꯍꯥꯏꯕꯗꯨꯃꯛꯅꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ ꯆꯐꯨ ꯃꯆꯥ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯂꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯟꯊꯣꯏꯗ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯆꯝꯕ ꯍꯤꯗꯥꯛ ꯅꯠꯇꯦ ꯃꯁꯤ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯍꯥꯞꯀꯗꯕꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅೋ ꯍꯥꯏꯕꯗꯣ ꯃꯊꯟꯇ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯠꯂꯛꯀꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯊꯣꯏ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇꯨ ꯊꯛ ꯊꯪꯅꯤꯡꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯒꯗꯤ ꯍꯤꯗꯥꯛꯁꯦ ꯊꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯃꯥꯅ ꯄꯨꯝꯅꯃꯛ ꯃꯥ ꯃꯁꯥꯗꯒꯤꯗ ꯈꯟꯕ ꯊꯣꯛꯂꯒꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯐꯨꯟ ꯊꯥꯡꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯖꯤꯜꯂꯛꯇꯨꯅ ꯇꯣꯟꯊꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯜꯂꯨꯔꯒ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯇꯣꯟꯊꯣꯏ ꯃꯊꯟꯇ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯁꯤꯔꯥ ꯁꯤꯖꯤꯟꯅꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯤꯖꯤꯟꯅꯔꯒꯦ ꯈꯟꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯐꯤꯖꯤꯗ ꯌꯦꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯣꯡꯗꯣꯛꯄ ꯂꯣꯏꯔꯦ ꯇꯣꯟꯊꯣꯏꯅ ꯅꯨꯄꯥ ꯇꯥꯔꯤꯕꯣ ꯑꯣ ꯅꯨꯄꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯤ ꯑꯣ ꯂꯥꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯅꯨꯄꯤ ꯃꯈꯣꯏ ꯃꯄꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯗ ꯉꯥ ꯊꯪꯖꯤ ꯃꯇꯨꯝ ꯃꯇꯨꯝ ꯊꯥꯛꯄ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛꯇ ꯊꯣꯡꯉꯕꯅꯤ ꯑꯁ ꯍꯥꯎꯅꯤꯍꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯩꯅ ꯆꯥꯅꯤꯡꯉꯦꯗ ꯍꯥꯏꯕꯗ ꯄꯤꯖꯗꯅ ꯇꯣꯛꯇꯦꯕ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯈꯣꯏ ꯃꯄꯥꯒꯤ ꯊꯃꯣꯏꯗꯗꯤ ꯄꯦꯜꯍꯜꯂꯝꯃꯒꯦ ꯇꯧꯕꯅꯤ ꯑꯩ ꯅꯣꯏꯒ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯁ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯇꯣꯟꯊꯣꯏꯗꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯄꯥꯈꯠꯅ ꯃꯤꯍꯨꯟ ꯗꯪ ꯆꯣꯡ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯆꯥꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯒꯣꯔꯣꯕ ꯃꯁꯥꯗꯣ ꯂꯦꯡꯕ ꯌꯥꯗꯅ ꯐꯥꯖꯤꯟꯕ ꯍꯧꯔꯛꯂꯤ ꯄꯨꯈꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯃꯌꯥ ꯌꯧꯕ ꯉꯝꯗ ꯄꯣꯞ ꯇꯥꯈꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯅꯦꯍꯦ ꯏꯁꯥꯁꯤ ꯂꯦꯡꯕ ꯌꯥꯗ ꯏꯐ ꯐꯥꯖꯤꯜꯂꯛꯏꯅꯦ ꯇꯣꯟꯊꯣꯏ ꯇꯞꯅ ꯈꯨꯝꯃꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯩꯒꯤ ꯈꯣꯡꯁꯨ ꯈꯨꯠꯁꯨ ꯂꯦꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯅꯨꯡ ꯑꯣꯟꯈꯤꯕꯒꯨꯝ ꯌꯥꯝꯅ ꯂꯨꯝꯊꯔꯛꯂꯦ ꯅꯨꯄꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯅꯨꯄꯤ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯅꯨꯄꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯨꯡ ꯑꯣꯟꯕ ꯍꯧꯔꯛꯏꯗꯣ ꯌꯦꯡꯉꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃ ꯑꯣꯟꯈꯤꯕ ꯄꯥꯝꯗꯤꯌꯦ ꯑꯩ ꯍꯤꯡꯅꯤꯡꯂꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯈꯣꯡꯗꯒꯤ ꯈꯔ ꯅꯨꯡ ꯑꯣꯜꯂꯛꯄꯗꯨꯅ ꯃꯈ꯭ꯋꯥꯡ ꯍꯦꯜꯂꯛꯂꯤ ꯃꯇꯝꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯦ ꯒꯣꯔꯣꯕ ꯍꯥꯏꯕ ꯂꯤꯟꯗꯟꯕ ꯀꯇꯟ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯍꯩ ꯉꯁꯤ ꯅꯪꯅ ꯐꯪꯖꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯅꯪ ꯂꯦꯞꯈꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯗꯟꯗꯤꯅꯤ ꯉꯁꯤ ꯅꯪꯅ ꯐꯪꯂꯤꯕ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯄꯤꯔꯥꯡꯁꯨ ꯎꯕꯤꯗꯕ ꯅꯪꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯦ ꯅꯨꯡꯖꯥꯎ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯋꯥꯍꯜꯂꯔꯣꯏ ꯅꯨꯄꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠꯁꯦ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗ ꯄꯤꯕꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ
ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯒꯅꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯂꯥꯜꯂꯦ ꯒꯧꯔꯣꯕ ꯍꯥꯏꯕ ꯀꯇꯟ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯨꯝ ꯋꯥ ꯉꯥꯡꯕꯅꯇ ꯀꯥꯟꯅꯔꯣꯏ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯉꯥꯡꯕꯗꯤ ꯇꯦꯅꯋꯥ ꯐꯥꯎꯕ ꯃꯤꯔꯣꯟ ꯉꯥꯡꯕ ꯍꯩ ꯇꯦꯅꯋꯥ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯛꯇ ꯊꯣꯡꯕ ꯉꯝꯒꯗ꯭ꯔꯥ ꯃꯗꯨ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯗꯨꯒꯨꯝꯃꯤ ꯅꯪꯒꯤ ꯋꯥ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯁꯦꯡꯂꯕꯔꯅꯦ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯊꯧ ꯈꯪꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯀꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯣꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯣ ꯅꯪ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯑꯣꯜꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯃꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯋꯥꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯅꯨꯡ ꯑꯣꯜꯍꯟꯗꯨꯅ ꯂꯩꯍꯟꯈ꯭ꯔꯁꯤꯔꯥ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯇꯣꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯌꯦꯠꯇꯅꯕ ꯅꯨꯡ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯃꯄꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯐꯥꯎꯔꯤꯕꯅꯤꯗꯣ ꯃꯁꯤ ꯃꯌꯥꯝꯁꯤ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯥꯕꯨ ꯍꯟꯗꯛꯀꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯟꯖꯥ ꯑꯃꯇꯪ ꯄꯤꯕꯤꯔꯁꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤ ꯍꯣꯡꯗꯣꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯣꯡꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯅꯨꯡ ꯑꯣꯟꯕꯒꯤ ꯁꯥꯞꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯃꯇꯝꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯄꯤꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯕꯤꯌꯨ ꯏꯃꯥ ꯇꯣꯟꯊꯣꯏꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯒꯣꯔꯣꯕꯒꯤ ꯃꯁꯥ ꯅꯨꯡ ꯑꯣꯜꯂꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯦꯡꯑꯣꯠꯄ ꯉꯝꯂꯦ ꯍꯔꯥꯎꯕꯅ ꯒꯣꯔꯣꯕ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯕꯒꯤ ꯍꯔꯥꯎꯅ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯩ ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯪꯅ ꯀꯟꯕꯤꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯩꯅꯣ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯅꯨꯄꯥ ꯊꯣꯛꯅ ꯅꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜꯁꯤꯃꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯨꯄꯤ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯐꯪꯍꯟꯕꯤꯔꯦ ꯉꯁꯤꯗꯒꯤ ꯑꯔꯩ ꯂꯩꯇ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯗꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯒꯣꯔꯣꯕꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯒꯣꯔꯣꯕ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯦ ꯑꯁꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯁꯤꯟꯗꯨꯅ ꯃꯔꯥ ꯆꯦꯠꯄ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯇꯧꯃꯤꯟꯅꯕ ꯂꯝꯕꯥ ꯑꯣꯏꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯔꯛꯄꯗ ꯌꯨꯝꯕꯥꯜ ꯃꯌꯦꯡ ꯇꯥꯏ ꯑꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯈ꯭ꯔꯗꯤ ꯃꯤꯒꯤ ꯅꯨꯡ ꯏꯁꯤꯡ ꯆꯪꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ